QNet Victim Association Kakchingna Amuk Hanna Thijilhanningbagi Apamba Fongdorakli Pawasi Pandam Pawse dagi Lokachavane Lup amana QNet ki maramda Thijinduna Puthokiba Achumaralgi Warola Dubu QNet Victim Association Penda Fongdorakli Kakchingda Pangthokpa Pawmisinga Unabamada Association asigi member amana Fongdorakbada Lupki Wayaladu Victim Moihuraba Kayagi Maikaidagi Penda Bakayaga Loinana Akanba Mawongda condemn away Victim gi interest ama fauba yengbidana site ama khaki wari taraga lawkhiba manba ware baduna victim kaya gi punsidi lu kokpada len taba haibadu oigadawre achumba wayel pebinaba lup asina sangsin birakpa khongthang asibudi yamna awangba thakta ikai khumnajare maikai kaya dagi kholaw kaya lawduna law court kaya na thingjinkraba purchase policy lahinba manba mawongda sandokliba scam Enforcement Department na fauba athing bathambadagi Bangalore da laiba QNet ki warehouse 2023 dagi seize tawkraba dugumba company oideba Consumer Affairs Corporate Affairs na amade tongan ba state kaya gi court kaya amade police department kaya na athing bathamkraba scam asibu yamna laiba mawongda refund policy amade purchase policy lai haina haijilaga lup asibu lana lamjing laga waroisina matahan khiba sidi yamna laibak thibani haina association na logjai amade Athuba matamda ikai khumnajariba lup asina re-investigation tawbiduna victim amadi culprit sing asiga phaminabagi room ama pibiraga achumaran thidokpagi tanja adu PBU haina association gi maikaidagi haijare refund policy da base tawraga waroisin pikhiba simakte victim singi right matpani haina association na logjai maramde refund window open tawringaida refund apply tawkhiba hojik phawba refund laktriba victim kaya laire makoi sing asina kanada mukwakat kane Masida natana QNet register tawre hairaga register tawdabida sel lauthok pikraba victim sing asigi wakat sina kadomda wakat kane asigumba amotpa kayana thallaba QNet Manipur police amadi law kayana su athingba thamliba QNet asibu yamna tenba matamda waroisina ma irai laina pibiragliba asi karamba mawongda yasinaribano haibasisu laibak miyamda phongdokpiyu aduga culprit ama fawba yaudana yasinariba case asina karamba makhalgi case no haibasisu association asina hanglagle Victim Singidamak Thong Laona Hangduna Thamli KCP PWG Pawasi Pandam Pawse dagi Lokachavane Kangleipa Communist Party PWG na thamkiba final report aduda QNet Noida Sector 143 online telephonic business asi scam nati haibasi report aduda pankhiba leite lupna thamkiba warol adudi upline sing aduna Manipur da thoraktuna mahaki downline sing aduga ningthijana laibak masata na paw phaunaduna legitimate claim amasung illegitimate claim khandok minaduna wakhal tanabi yu haikibane hawjik su victim singi changjafam lup asida Thong Laona Hangduna Thamli haina KCP PWG MC unification gi PRO chingkhai ngan bana thadorok pa cherol amana haire cherol asina hai investigation matamda lupna miram da leiriba ngang singdugi mama mapa oiba oibi sing kauduna numit humni gi manung da miram da leiba masa singbu kaukthokduna lupta sinabi yu haijakheng adubu miram da leiriba ngang sing aduda Mama mapa sing asina lupki custody da leiringaida contact tauna bohonavada masa sing adugi mobile sing switch off laikhi khara mana sim card sing adu sindok lairamba thengna kheng mama mapa sing na pau phauna na bohonavada phangdavana maram oiraga lupki custody da leiriba ningtham thagi ayingba si khallaga ahal oiraba oirabi mama mapa sing adubu miyoibagi minungsi yenglaga mayumda halankhibane mayumda halankiba matamda non judicial paper sing da macha oiba oibi upline sing adugi maming palladuna Upline aduna lausilamba sel kanglon sumna handokpiyo niyam sumdragana handokpiganu haina iraga mama mapa sing adugi khuyek witness hapaga che sing aduda copy lahaukheng pasida lupna thamjaningba wafamde miramda leiriba masa sing aduga lupki custody da leiriba halloiraba mama mapa sing asiga pau phaunaba ngamdre haibagi maral halloiraba mama mapa sing da tainagadra haiba wahang asi laibak miyamda hangjage nakal amaromda victim amatana investigation manungda lup asida pau phaubirakpa leite Aikoina pau phaunanaba honajabadasu ngamkhide final report thamlaba matung victim association ga karimata tanaramde haiba wafam adudi haibiganu haina cherolasina makha tarakle